ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤꯖꯅꯨ꯫ ꯊꯥꯏꯅ ꯃꯣꯏꯔꯥꯡ ꯀꯦꯒꯦ ꯂꯩꯕꯥꯛꯇ ꯊꯥꯔꯤꯛ ꯀꯧꯕꯤ ꯈꯣꯟꯖꯦꯜ ꯌꯥꯝꯅ ꯐꯕꯤ ꯏꯁꯩ ꯁꯛꯄꯤ ꯍꯩꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯊꯥꯔꯤꯛ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯒ ꯃꯈꯣꯏ ꯑꯅꯤꯇ ꯌꯨꯝꯊꯣꯡꯄꯣꯛ ꯑꯃꯗ ꯇꯔꯛ ꯇꯔꯛ ꯂꯩꯖꯕꯅꯤ꯫ ꯍꯤꯡꯅꯕ ꯍꯥꯏꯗꯨꯅ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯊꯔꯣ ꯊꯝꯕꯥꯜ ꯃꯇꯝꯗꯅ ꯊꯔꯣ ꯊꯝꯕꯥꯜ ꯍꯦꯛꯂꯒ ꯍꯤꯡꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯂꯣꯛꯂꯩ ꯄꯨꯂꯩ ꯍꯦꯛꯇꯨꯅ ꯃꯔꯛ ꯃꯔꯛꯇ ꯏꯟ ꯆꯤꯡꯗꯨꯅ ꯍꯤꯡꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯍꯣ ꯊꯥꯔꯤꯛ! ꯍꯣ ꯊꯥꯔꯤꯛ! ꯅꯪꯕꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ? ꯏꯆꯦ ꯑꯁꯪꯕꯤ ꯍꯣꯏꯅ ꯊꯔꯣ ꯊꯝꯕꯥꯜ ꯂꯣꯏꯅ ꯍꯦꯛꯈꯤꯕ ꯇꯥꯔꯦ ꯍꯥꯏꯕ ꯅꯪꯕꯣ? ꯂꯣꯏꯔꯦ ꯆꯠꯂꯁꯦ꯫ ꯏꯕꯦꯝꯃ ꯅꯪꯅ ꯂꯥꯎꯔꯛꯄꯗ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯊꯣꯛꯂꯛꯄꯗꯅꯦ ꯄꯣꯂꯥꯡꯒ ꯂꯣꯏꯅ ꯀꯥꯎꯔꯝꯂꯦ꯫ ꯍꯣꯔꯦꯜꯗꯤ ꯅꯨꯡꯉꯥꯏꯅꯤ ꯊꯔꯣ ꯊꯝꯕꯥꯜ ꯃꯌꯥꯝꯗꯣ ꯐꯤꯗ ꯌꯣꯝꯕ ꯍꯥꯏꯗꯨꯅꯤ꯫ ꯏꯕꯦꯝꯃ ꯅꯪꯗꯤ ꯑꯩꯅ ꯂꯥꯎꯗ꯭ꯔꯤꯈꯩ ꯌꯥꯗꯕꯅꯤ, ꯑꯗꯨꯅꯅꯦ ꯑꯩꯅ ꯂꯥꯎꯊꯔꯛꯂꯤꯗꯣ꯫ ꯌꯥꯗꯗꯧꯔꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛꯀ ꯇꯣꯝꯕꯤꯒꯗꯣ ꯍꯤ ꯑꯃ ꯇꯣꯡꯂꯒ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯍꯣꯟꯗꯣꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯍꯣꯜꯂꯛꯄꯗ ꯊꯔꯣ ꯊꯝꯕꯥꯜ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯕ ꯃꯐꯝ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯊꯥꯔꯤꯛ, ꯑꯁꯤꯗꯒꯤ ꯊꯔꯣ ꯊꯝꯕꯥꯜ ꯃꯌꯥꯝꯁꯦ ꯍꯦꯛꯇ ꯍꯦꯛꯂꯁꯦ꯫ ꯍꯣꯏ ꯍꯦꯛꯂꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯊꯔꯣ ꯊꯝꯕꯥꯜ ꯃꯔꯛꯇꯨꯗ ꯍꯤꯗꯣ ꯍꯣꯟꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯊꯔꯣ ꯊꯝꯕꯥꯜ ꯃꯌꯥꯝꯗꯣ ꯍꯦꯛꯄ ꯍꯧꯔꯝꯃꯤ꯫ ꯊꯔꯣ ꯊꯝꯕꯥꯜ ꯃꯌꯥꯝꯗꯣ ꯑꯁꯨꯝ ꯍꯦꯛꯄꯗ ꯋꯥꯔꯛꯇꯨꯅ ꯊꯥꯔꯤꯛꯇꯣ ꯅꯨꯡꯁꯤꯔꯕ ꯁꯨꯔꯗ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯉꯪꯂꯛꯂꯝꯃꯤ꯫ ꯊꯥꯔꯤꯛ, ꯅꯪꯒꯤ ꯈꯣꯟꯖꯦꯜꯁꯤꯒꯤ ꯍꯥꯏꯔꯨꯔꯒꯗꯤ ꯅꯤꯡꯊꯧꯀꯣꯜꯗ ꯏꯁꯩ ꯁꯛꯄꯤ ꯑꯣꯏꯅ ꯂꯩꯕ ꯌꯥꯕꯖꯥꯠꯅꯤ꯫ ꯇꯣꯝꯕꯤ, ꯑꯩꯅ ꯅꯤꯡꯊꯧꯀꯣꯜꯗ ꯏꯁꯩ ꯁꯛꯇꯨꯅ ꯂꯩꯈ꯭ꯔꯕꯗꯤ ꯄꯂꯦꯝ ꯏꯃꯥꯗꯤ ꯀꯅꯥꯒ ꯂꯩꯍꯧꯒꯅꯤ? ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ꯫ ꯏꯅꯦ ꯃꯇꯣꯝꯇ ꯌꯨꯝꯗꯨꯗ ꯇꯔꯛ ꯇꯔꯛ ꯂꯩꯕꯁꯨ ꯌꯥꯔꯣꯏꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯊꯔꯣ ꯊꯝꯕꯥꯜ ꯃꯌꯥꯝꯗꯣ ꯑꯁꯨꯝ ꯍꯦꯛꯂꯤꯉꯩꯗ ꯀꯦꯒꯦ ꯄꯥꯈꯪ ꯑꯃ ꯃꯈꯨꯠꯇ ꯅꯧ ꯄꯥꯏꯗꯨꯅ ꯄꯥꯠꯌꯥꯏ ꯑꯗꯨꯗ ꯍꯣꯜꯂꯛꯂꯝꯃꯤ꯫ ꯄꯥꯈꯪ ꯑꯗꯨꯅ ꯊꯥꯔꯤꯛꯄꯨ ꯍꯦꯛ ꯎꯕꯃꯛꯇꯗ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯔꯝꯃꯤ꯫ ꯅꯨꯖꯥ ꯑꯁꯤꯕꯨ ꯀꯅꯥꯒꯤ ꯃꯃꯧ ꯑꯣꯏꯔꯤꯒꯕ? ꯄꯥꯈꯪ ꯑꯣꯏꯕ ꯑꯩꯒꯤ ꯄꯥꯏꯕ ꯄꯨꯛꯅꯤꯡꯁꯤ ꯅꯨꯡꯉꯣꯟꯍꯜꯂꯦ꯫ ꯑꯁꯤ ꯈꯟꯅ ꯁꯥꯃꯨꯗꯣ ꯍꯤ ꯍꯣꯟꯕ ꯂꯦꯞꯂꯒ ꯊꯥꯔꯤꯛꯇ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯕꯤꯁꯨ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯅꯣꯡꯈꯠꯂꯛꯄꯗ ꯁꯥꯃꯨꯅ ꯊꯥꯔꯤꯛꯇ ꯌꯦꯡꯗꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯥꯔꯤꯛꯇ ꯑꯁꯤ ꯌꯦꯡꯉꯣ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯥꯔꯤꯛꯁꯨ ꯃꯃꯥꯏ ꯅꯣꯡꯈꯠꯇꯨꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯇꯣꯝꯕꯤ ꯏꯕꯦꯝꯃ, ꯅꯪꯁꯤꯗꯤꯕ ꯃꯊꯣꯡ ꯂꯥꯏ ꯃꯆꯥꯗꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛꯇꯣ ꯃꯥꯒꯤ ꯊꯣꯛꯄ ꯊꯝꯕꯥꯜ ꯍꯦꯛꯂꯝꯃꯤ꯫ ꯊꯥꯔꯤꯛꯅ ꯋꯥ ꯉꯥꯡꯕꯗꯨ ꯇꯥꯕꯗ ꯁꯥꯃꯨꯗꯣ ꯋꯥꯈꯜ ꯂꯥꯛꯇꯨꯅ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯍꯤꯗꯣ ꯍꯣꯟꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯣ ꯏꯕꯦꯝꯃ, ꯅꯪ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔ ꯃꯥꯜꯂꯤ꯫ ꯍꯤ ꯍꯣꯟꯕ ꯂꯦꯞꯂꯒ ꯅꯪꯉꯣꯟꯗ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯕꯩ ꯋꯥꯅꯤ꯫ ꯌꯥꯔꯦ ꯏꯕꯦꯝꯃ, ꯅꯪꯅ ꯊꯝꯕꯥꯜ ꯍꯦꯛꯀꯦ ꯍꯥꯏꯗꯅ ꯅꯨꯄꯥꯗꯨ ꯌꯦꯡꯂꯒ ꯑꯗꯨꯝ ꯂꯩꯔꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯊꯔꯣ ꯊꯝꯕꯥꯜ ꯈꯔ ꯍꯦꯛꯂꯒ ꯍꯤꯗꯨ ꯍꯣꯟꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀꯣꯅꯨꯡꯗ ꯐꯝꯅꯥꯏꯕ ꯑꯣꯏꯕ ꯆꯥꯎꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯨꯕꯗꯣ ꯃꯍꯥꯛꯀꯤ ꯈꯧꯕꯨꯅꯥꯏ ꯈꯔꯒ ꯂꯣꯏꯅꯅ ꯑꯆꯠ ꯑꯋꯛ ꯈꯨꯗꯤꯡꯗ ꯂꯛꯅꯔꯝꯃꯤ꯫ ꯇꯦꯝꯕꯅ, ꯏꯌꯥꯝꯕ, ꯊꯥꯔꯤꯛꯁꯦ ꯑꯥꯗ ꯊꯔꯣ ꯊꯝꯕꯥꯜ ꯈꯔ ꯄꯨꯔꯒ ꯂꯥꯛꯂꯦ꯫ ꯀꯔꯥꯏꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯕꯗꯣ ꯊꯥꯔꯤꯛꯅ ꯂꯥꯛꯄ ꯂꯝꯕꯤ ꯑꯗꯣꯝꯗ ꯃꯃꯥꯏ ꯂꯩꯊꯣꯔꯛꯂꯝꯃꯤ꯫ ꯑꯃꯨꯕ ꯊꯥꯔꯤꯛ ꯎꯕꯗ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯊꯥꯔꯤꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯊꯥꯔꯤꯛ, ꯊꯔꯣ ꯊꯝꯕꯥꯜ ꯍꯦꯛꯂꯨꯔꯤꯔꯣ? ꯑꯩꯁꯨ ꯍꯥꯏꯕꯅꯤ, ꯅꯪꯅ ꯑꯩꯈꯣꯏꯗ ꯂꯩꯔꯗꯤ ꯊꯔꯣ ꯊꯝꯕꯥꯜ ꯍꯦꯛꯄꯗꯤ ꯍꯥꯏꯔꯨꯅꯨ, ꯅꯈꯨꯠꯇ ꯍꯥꯝꯂꯒ ꯄꯤꯖꯗꯣꯏꯅꯤ꯫ ꯇꯥ ꯑꯃꯨꯕ, ꯊꯔꯣ ꯊꯝꯕꯥꯜ ꯍꯦꯛꯂꯨꯕꯒꯤ ꯋꯥꯔꯀꯥꯟꯁꯤꯗꯅꯦ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯊꯠꯂꯅꯨ꯫ ꯇꯦꯝꯕꯅ, ꯇꯣꯝꯕꯤ, ꯑꯗꯨꯛ ꯋꯥꯅ ꯁꯨꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯅꯪꯁꯨ ꯑꯩꯈꯣꯏꯗ ꯅꯈꯨꯠꯇ ꯍꯥꯝꯂꯒ ꯂꯩꯔꯣꯗꯅ꯫ ꯅꯈꯣꯏꯒꯤꯁꯦ ꯑꯩꯈꯣꯏꯕꯨ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯎꯁꯤꯠꯇ꯭ꯔꯤꯕ ꯀꯥꯏꯗꯨꯔꯣ? ꯏꯕꯨꯡ ꯑꯃꯨꯕ, ꯅꯄꯥꯅ ꯅꯤꯡꯊꯧꯀꯣꯜꯗ ꯐꯝꯅꯥꯏꯕ ꯑꯣꯏ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯕꯨ ꯍꯟꯊꯅ ꯌꯦꯡꯕ ꯑꯗꯨꯗꯤ ꯇꯧꯕꯤꯒꯅꯨ, ꯑꯩꯈꯣꯏꯁꯨ ꯃꯤꯅꯦ꯫ ꯇꯣꯝꯕꯤ, ꯃꯈꯣꯏꯒ ꯃꯥꯟꯅꯔꯅꯨꯕ, ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛꯅ ꯇꯣꯝꯕꯤꯗ ꯆꯤꯔꯣꯜ ꯇꯧꯔꯒ ꯇꯣꯝꯕꯤꯗꯨ ꯆꯤꯡꯗꯨꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯑꯃꯨꯕꯗꯤ ꯊꯥꯔꯤꯛꯅ ꯆꯠꯈꯤꯕ ꯑꯗꯣ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯦꯡꯂꯒ ꯂꯩꯍꯧꯔꯝꯃꯤ꯫ ꯏꯌꯥꯝꯕ, ꯈꯔ ꯌꯦꯡꯂꯗꯤ ꯌꯥꯔꯦ, ꯉꯛꯂꯤ ꯅꯥꯕ ꯇꯥꯔꯦ꯫ ꯍꯩ, ꯇꯥꯅꯤꯡꯗꯦ ꯍꯩ, ꯅꯪ ꯑꯃ ꯑꯩꯕꯨ ꯑꯍꯩ ꯑꯄꯥ ꯍꯦꯛ ꯁꯥꯗꯅ꯫
ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯕꯗꯣ ꯇꯦꯝꯕꯒꯤ ꯂꯨꯈꯝꯗ ꯐꯥꯛ ꯂꯥꯎꯅ ꯊꯥꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯈꯧꯕꯨꯅꯥꯏ ꯃꯌꯥꯝꯗꯣ ꯍꯜꯂꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯌꯥꯝꯗꯨꯁꯨ ꯃꯥꯒꯤ ꯃꯇꯨꯡꯗ ꯂꯣꯏꯅ ꯏꯅꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯏꯁꯩ ꯁꯛꯄꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇꯝꯄꯥꯛꯇꯨ ꯑꯗꯨꯝ ꯂꯥꯏꯍꯧ ꯍꯧꯔꯛꯂꯝꯃꯤ꯫ ꯁꯖꯤꯛꯅ "ꯏꯅꯦ, ꯏꯅꯦꯒꯤꯗꯨꯕꯨ ꯀꯌꯥꯝ ꯀꯟꯅ ꯉꯝꯗꯕꯅꯣ? ꯑꯁꯣꯝꯗ ꯏꯅꯤꯡꯊꯧ ꯊꯧꯒꯜꯒꯤ ꯏꯁꯩ ꯁꯛꯄꯤ ꯉꯥꯏꯗꯨꯅ ꯂꯩꯅꯍꯧꯔꯦ꯫ ꯏꯕꯦꯝꯃ, ꯏꯁꯥꯁꯤ ꯊꯛ ꯊꯛ ꯅꯤꯛꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯏꯅꯤꯡꯊꯧꯒꯤ ꯊꯧꯒꯜ ꯀꯥꯏꯔꯕꯗꯤ ꯑꯉꯥꯡ ꯑꯣꯟꯒꯗꯧꯔꯤꯕꯅꯤ, ꯑꯗꯨꯅ ꯏꯅꯦꯕꯨ ꯑꯃꯨꯛꯇ ꯁꯝꯂꯣ ꯂꯥꯎ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯄꯥꯛꯇꯨ ꯃꯁꯥꯗꯨ ꯉꯝꯗ ꯂꯣꯏꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯁꯖꯤꯛꯅ ꯁꯝꯂꯒ ꯅꯤꯡꯊꯧꯅ ꯂꯩꯔꯤꯕ ꯀꯥꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯁꯥꯗꯨ ꯉꯝꯗ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯁꯛꯂꯝꯃꯤ꯫ "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯅꯨꯄꯤꯁꯤ ꯑꯔꯨꯝ ꯂꯥꯏꯍꯧ ꯀꯥꯡꯂꯦ, ꯑꯗꯨꯅ ꯉꯁꯤꯗꯤ ꯏꯁꯩꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ." "ꯏꯍꯦ, ꯉꯝꯗ꯭ꯔꯕꯗꯤ ꯂꯥꯛꯇ꯭ꯔꯕꯁꯨ ꯌꯥꯔꯕꯗꯨꯗ, ꯐꯔꯦ ꯐꯔꯦ, ꯉꯁꯤꯒꯤꯗꯤ ꯄꯣꯊꯥꯖꯔꯨꯔꯣ." ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯇꯝꯄꯥꯛꯇꯨ ꯃꯐꯝꯗ ꯊꯥꯗꯣꯛꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯄꯣꯊꯥꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯊꯥꯔꯤꯛꯀ ꯇꯣꯝꯕꯤꯒꯗꯣ ꯊꯔꯣ ꯊꯝꯕꯥꯜ ꯍꯦꯛꯄ ꯐꯪꯗꯗꯨꯅ ꯂꯧꯇꯥꯛ ꯄꯥꯠꯇ ꯏꯟ ꯆꯤꯡꯕ ꯑꯣꯏꯅ ꯆꯠꯂꯁꯤ ꯍꯥꯏꯅꯔꯝꯃꯤ꯫ "ꯊꯥꯔꯤꯛ, ꯊꯥꯔꯤꯛ, ꯅꯪꯕꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯗ꯭ꯔꯤꯕꯣ?" "ꯂꯣꯏꯔꯦ ꯏꯕꯦꯝꯃ, ꯈꯦꯛꯇꯅ ꯂꯥꯎꯗꯅ ꯇꯧꯗ꯭ꯔꯕꯁꯨ ꯌꯥꯔꯦ, ꯆꯠꯂꯁꯦ." "ꯏꯕꯦꯝꯃꯗꯤ ꯈꯦꯛ ꯂꯥꯎꯗꯅ ꯇꯧꯗ꯭ꯔꯤ ꯐꯥꯎꯕ ꯌꯥꯗꯕ ꯑꯗꯨꯗ ꯈꯦꯛ ꯂꯥꯎꯔꯤꯕꯅꯤ." "ꯍꯣꯏꯁꯦ, ꯂꯥꯛꯑꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯄꯥꯠ ꯈꯣꯡꯕꯥꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯍꯤꯗ ꯍꯥꯡꯒꯦꯜ ꯄꯧꯔꯥ ꯍꯥꯞꯆꯤꯜꯂꯒ ꯍꯤ ꯍꯣꯟꯗꯣꯛꯂꯝꯃꯤ꯫ "ꯇꯣꯝꯕꯤ, ꯑꯁꯤꯗ ꯂꯩꯔꯤꯕ ꯊꯥ ꯐꯨꯝꯗꯤ ꯑꯁꯤꯗ ꯍꯦꯛꯇ ꯊꯥꯡꯂꯁꯦ." "ꯍꯣꯏ, ꯑꯁꯤꯅ ꯐꯔꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯐꯨꯝꯄꯥꯛ ꯑꯃꯗ ꯍꯤꯁꯤꯡꯗꯨ ꯊꯥꯡꯂꯝꯃꯤ ꯑꯗꯨꯒ ꯏꯟ ꯆꯤꯡꯅꯕ ꯍꯥꯡꯒꯦꯜ ꯄꯧꯔꯥꯗꯣ ꯆꯤꯡꯈꯠꯂꯒ ꯏꯁꯤꯡꯗ ꯊꯥꯗꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯏꯟ ꯆꯤꯡꯂꯝꯃꯤ꯫ "ꯊꯥꯔꯤꯛ, ꯅꯪꯕꯨ ꯉꯥ ꯀꯌꯥꯝ ꯂꯛꯀꯦ?" "ꯌꯥꯝꯅꯗꯤ ꯂꯛꯇꯦ, ꯈꯨꯖꯣꯛꯇꯤ ꯂꯛꯑꯦ꯫ ꯅꯪꯗꯤ ꯀꯌꯥꯝ ꯂꯛꯀꯦ?" "ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯂꯛꯑꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯗꯨꯅ ꯏꯟ ꯆꯤꯡꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯣ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯤ꯫ "ꯊꯥꯔꯤꯛ, ꯑꯋꯥ ꯄꯣꯊꯥꯕ ꯑꯣꯏꯅ ꯏꯁꯩ ꯃꯇꯦꯛ ꯑꯃꯇ ꯁꯛꯂꯛꯎꯗꯅ." "ꯍꯣꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛꯇꯣ ꯑꯏꯪꯕ ꯈꯣꯟꯖꯦꯜꯗ ꯏꯁꯩ ꯑꯃ ꯁꯛꯂꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯉꯥꯏꯍꯥꯛ ꯑꯋꯥ ꯄꯣꯊꯥꯔꯒ ꯏꯟ ꯑꯃꯨꯛ ꯆꯤꯡꯂꯝꯃꯤ꯫ "ꯊꯥꯔꯤꯛ, ꯉꯁꯤꯒꯤꯗꯤ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯁꯤ, ꯃꯇꯝꯁꯦ ꯊꯦꯡꯖꯤꯜꯂꯛꯂꯅꯤ." "ꯍꯣꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯏꯟ ꯍꯥꯡꯒꯦꯜꯗꯣ ꯍꯤꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯒ ꯃꯌꯨꯝꯂꯣꯝꯗ ꯍꯣꯟꯖꯤꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯍꯣꯜꯂꯛꯄꯗ ꯁꯥꯃꯨꯁꯨ ꯂꯥꯡ ꯊꯥꯔꯨꯕꯒꯤ ꯍꯣꯟꯖꯤꯜꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯝꯃꯤ꯫ "ꯏꯆꯜ ꯑꯅꯤ ꯏꯟ ꯆꯤꯡꯂꯨꯔꯤꯕ꯭ꯔꯣ?" "ꯍꯣꯏ ꯏꯕꯨꯡ." "ꯏꯕꯨꯡꯁꯨ ꯂꯥꯡ ꯊꯥꯔꯨꯔꯤꯕ꯭ꯔꯣ?" "ꯍꯣꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯅꯨꯃꯤꯠ ꯑꯗꯨꯗ ꯀꯧꯅ ꯉꯥꯡꯅ ꯇꯧꯗꯨꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯄꯥꯠꯇ ꯊꯦꯡꯅꯕ ꯈꯨꯗꯤꯡ ꯀꯧꯅ ꯉꯥꯡꯅ ꯑꯗꯨꯝ ꯇꯧꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯊꯥꯔꯤꯛꯀ ꯇꯣꯝꯕꯤꯒꯗꯣ ꯊꯥ ꯐꯨꯝꯗꯤ ꯑꯃꯗ ꯏꯟ ꯆꯤꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯊꯥꯔꯤꯛ, ꯑꯩꯗꯤ ꯏꯕꯨꯡ ꯁꯥꯃꯨꯁꯦ ꯅꯪꯉꯣꯟꯗ ꯋꯥꯈꯜ ꯑꯃ ꯈꯟꯕ ꯃꯥꯜꯂꯤ." "ꯈꯜꯂꯝꯂꯣꯏꯍꯦ ꯏꯕꯦꯝꯃ, ꯅꯪꯅꯗ ꯍꯦꯟꯖꯤꯟꯅ ꯈꯟꯕ ꯑꯣꯏꯔꯝꯒꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛꯅ ꯇꯣꯝꯕꯤꯗ ꯆꯩꯍꯠꯂꯝꯃꯤ ꯑꯗꯨꯕꯨ ꯃꯄꯨꯛꯅꯤꯡꯗꯗꯤ ꯁꯥꯃꯨꯅ ꯃꯥꯕꯨ ꯈꯜꯂꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ "ꯈꯪꯉꯦ, ꯌꯥꯔꯦ ꯏꯕꯦꯝꯃ, ꯅꯄꯨꯛꯅꯤꯡꯗꯗꯤ ꯆꯤꯡꯅꯔꯤꯗꯣ꯫ ꯐꯔꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯪꯁꯦ ꯉꯁꯤ ꯉꯔꯥꯡꯇ ꯂꯣꯏꯅꯔꯛꯄ ꯅꯠꯇꯦ. ꯅꯪꯅ ꯈꯟꯕ ꯈꯨꯗꯤꯡ ꯑꯩꯅ ꯂꯣꯏꯅ ꯈꯪꯕꯖꯥꯅꯤ. ꯑꯣꯟꯊꯣꯛꯅ ꯈꯪꯕꯤꯔꯦꯗ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛꯇꯣ ꯏꯀꯥꯏꯕ ꯈꯪꯂꯝꯃꯤ ꯑꯗꯨꯅ ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯃ ꯑꯣꯏꯅ ꯁꯥꯕ ꯍꯧꯔꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯇꯣꯝꯕꯤꯗꯣ ꯁꯤꯊ ꯅꯣꯛꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯨꯕꯗꯣ ꯎꯀꯨꯔꯣꯡ ꯑꯃꯗ ꯃꯥꯒꯤ ꯈꯧꯕꯨꯅꯥꯏ ꯃꯌꯥꯝꯗꯨꯒ ꯐꯝꯂꯤ꯫ ꯃꯇꯝꯗꯨꯗ ꯂꯩꯁꯥꯕꯤ ꯑꯅꯤꯈꯛ ꯀꯩꯊꯦꯜ ꯆꯠꯂꯨꯕꯒꯤ ꯍꯜꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯝꯃꯤ꯫ "ꯐꯅꯦꯛ ꯑꯉꯥꯡꯕ ꯁꯦꯠꯄꯤ, ꯅꯪꯒꯤ ꯃꯤꯡ ꯀꯩ ꯀꯧꯒꯦ? ꯑꯩꯈꯣꯏꯗ ꯏꯃꯥꯒꯤ ꯃꯃꯧ ꯑꯣꯏꯅ ꯂꯩꯔꯣꯗꯅ." "ꯑꯩꯈꯣꯏ ꯏꯌꯥꯝꯕꯁꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯐꯝꯅꯥꯏꯕꯒꯤ ꯃꯆꯥꯅꯤ." ꯂꯩꯁꯥꯕꯤ ꯑꯅꯤꯗꯣ ꯃꯈꯣꯏ ꯃꯌꯥꯝꯗ ꯀꯤꯔꯨꯞ ꯌꯦꯡꯂꯝꯂꯒ ꯌꯥꯝꯅ ꯊꯨꯅ ꯃꯐꯝꯗꯣ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯃꯨꯕꯗꯣ ꯃꯈꯧ ꯄꯣꯡꯅ ꯅꯣꯛꯆꯔꯝꯃꯤ꯫ "ꯏꯌꯥꯝꯕ, ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨ ꯑꯣꯏꯅ ꯂꯧꯔꯒꯦ ꯈꯜꯂꯕꯣ?" "ꯀꯥꯏꯗꯒꯤꯅꯣꯗ ꯇꯦꯝꯕ,
ꯑꯩꯒꯤꯗꯤ ꯊꯥꯔꯤꯛ, ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕꯤ ꯊꯥꯔꯤꯛ, ꯃꯥ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯧꯔꯣꯏ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤꯗꯨꯗ ꯅꯈꯣꯏꯗ ꯂꯩꯔꯁꯤ ꯍꯥꯏꯗꯨꯅ ꯀꯩꯒꯤ? ꯑꯗꯨꯗꯤ ꯆꯨꯝꯅ ꯁꯨꯝ ꯂꯛꯅꯕꯅꯤꯗꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯕꯗꯣ ꯃꯥꯒꯤ ꯈꯧꯕꯨꯅꯥꯏ ꯃꯌꯥꯝꯗꯨꯒ ꯍꯧꯅ ꯍꯧꯅ ꯅꯣꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯅꯛꯄꯗ ꯂꯩꯕ ꯌꯨꯝ ꯑꯗꯨꯒꯤ ꯑꯍꯜ ꯑꯗꯨꯗꯤ ꯈꯣꯏꯗꯧ ꯊꯤꯠꯄ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯑꯃꯨꯕ ꯍꯥꯏꯕ ꯐꯝꯅꯥꯏꯕꯒꯤ ꯃꯆꯥꯅꯦꯅ ꯇꯧꯔꯤꯁꯤ ꯌꯦꯡꯅꯤꯡꯗꯕꯅ ꯃꯤꯠꯁꯦ ꯅꯥꯔꯕꯅꯤ꯫ ꯃꯄꯥꯅ ꯐꯝꯅꯥꯏꯕ ꯑꯣꯏ ꯍꯥꯏꯅ ꯃꯨꯛꯈꯤꯕꯁꯤꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯗꯣ ꯑꯃꯨꯕꯅ ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ ꯍꯩꯅꯗꯕꯅ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯇꯣꯝꯇ ꯁꯣꯜꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯥꯔꯤꯛꯀ ꯇꯣꯝꯕꯤꯒꯅ ꯏꯟ ꯁꯣꯜꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯁꯥꯃꯨꯁꯨ ꯇꯞꯂꯞꯅ ꯍꯤ ꯍꯣꯟꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯏꯕꯨꯡ, ꯂꯥꯡ ꯊꯥꯕ ꯊꯣꯛꯂꯛꯏꯔꯣ? ꯑꯍꯣꯏ, ꯏꯆꯜ ꯑꯅꯤꯗꯤ ꯉꯥ ꯀꯌꯥꯝ ꯂꯛꯂꯒꯦ? ꯏꯕꯨꯡ, ꯉꯁꯤꯗꯤ ꯌꯥꯝꯅ ꯂꯛꯇ꯭ꯔꯦ꯫ ꯀꯩꯅꯣ ꯊꯥꯔꯤꯛꯇꯤ ꯈꯨꯝꯂꯛꯇꯦ, ꯌꯥꯝ ꯂꯛꯄ꯭ꯔꯥ ꯀꯔꯤꯅꯣ? ꯏꯕꯨꯡ, ꯑꯩꯁꯨ ꯏꯔꯛ ꯂꯛꯇꯦꯗ꯫ ꯏꯍꯦ, ꯃꯍꯥꯔꯥꯏꯅ ꯂꯛꯆꯔꯛꯆꯅꯤ, ꯑꯩꯁꯨ ꯂꯥꯡ ꯊꯥꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯃꯨꯗꯣ ꯂꯥꯡ ꯊꯥꯕ ꯍꯣꯟꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯅꯤꯡꯊꯧꯀꯣꯜꯗ ꯏꯁꯩ ꯁꯛꯄꯤ ꯇꯝꯄꯥꯛꯇꯣ ꯑꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯅ ꯅꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯏꯁꯩ ꯁꯛꯄꯤ ꯇꯝꯄꯥꯛꯇꯣ ꯑꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯅ ꯅꯥꯔꯦ꯫ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯕ ꯑꯃ ꯌꯦꯡꯕꯅ ꯐꯔꯣꯏꯗ꯭ꯔꯥ? ꯐꯝꯅꯥꯏꯕ, ꯇꯝꯄꯥꯛꯅ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯩꯒꯤ ꯊꯧꯒꯜ ꯂꯦꯞꯄ ꯇꯥꯔꯦ꯫ ꯑꯗꯨꯅ ꯐꯝꯅꯥꯏꯕꯅ ꯍꯥꯏꯔꯤꯕ ꯑꯗꯨꯅ ꯐꯔꯅꯤ꯫ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯄꯥꯛꯇ ꯏꯁꯩ ꯁꯛꯄꯤ ꯇꯝꯄꯥꯛꯇꯒꯤ ꯇꯥꯗꯕꯤ ꯀꯅꯥ ꯂꯩ ꯍꯥꯏꯗꯣ ꯊꯤꯔꯛꯂꯣ, ꯑꯗꯨꯒ ꯑꯩꯒꯤ ꯏꯁꯩ ꯁꯛꯄꯤ ꯑꯣꯏꯅ ꯊꯝꯂꯁꯤ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯝꯅꯥꯏꯕ ꯑꯗꯣ ꯏꯅꯤꯡꯊꯧꯗ ꯈꯨꯔꯨꯝꯂꯒ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯁꯥꯃꯨꯅ ꯇꯣꯝꯕꯤꯗ ꯃꯍꯥꯛꯅ ꯊꯥꯔꯤꯛꯄꯨ ꯈꯟꯖꯕ ꯑꯗꯨꯕꯨ ꯇꯝꯂꯝꯃꯤ꯫ ꯏꯆꯜ, ꯅꯍꯥꯛꯅ ꯅꯕꯨꯡꯉꯩꯒꯤ ꯏꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯨ꯫ ꯏꯕꯨꯡꯅꯕꯨ ꯏꯇꯥ ꯊꯥꯔꯤꯛꯀꯤꯗꯃꯛ ꯂꯦꯞꯄꯤꯕ ꯉꯝꯅꯤ ꯍꯥꯏꯔꯕꯗꯤ ꯅꯆꯜ ꯃꯇꯦꯡ ꯄꯥꯡꯖꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥꯐꯝꯗꯣ ꯊꯥꯔꯤꯛꯇ ꯇꯝꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯁꯥꯃꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯇꯣꯝꯕꯤꯅ ꯁꯤꯟꯗꯨꯅ ꯊꯥꯔꯤꯛꯀ ꯁꯥꯃꯨꯒ ꯃꯔꯤ ꯂꯩꯅꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯁꯥꯃꯨꯒ ꯊꯥꯔꯤꯛꯀꯗꯣ ꯄꯥꯠ ꯈꯣꯡꯕꯥꯜꯗ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯑꯃꯨꯕꯗꯣ ꯃꯥꯒꯤ ꯈꯧꯕꯨꯅꯥꯏ ꯈꯔꯒ ꯃꯐꯝ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯏꯌꯥꯝꯕ, ꯌꯦꯡꯉꯨꯇꯨ, ꯑꯩꯅ ꯍꯥꯏꯕ ꯊꯥꯖꯗꯗꯥꯏ, ꯍꯧꯖꯤꯛꯇꯤ ꯁꯠꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯣ꯫ ꯑꯩꯅ ꯍꯥꯏꯕꯗꯅ ꯈꯨꯝꯗ ꯉꯥꯡꯗꯕꯤ ꯇꯧꯔꯒ ꯂꯥꯏꯔ ꯃꯆꯥꯁꯤꯗꯅ ꯅꯣꯛꯇꯅꯒ ꯋꯥꯔꯤꯒ ꯁꯥꯔꯗꯅ ꯐꯩ, ꯑꯩꯅ ꯀꯩꯗꯧꯕ ꯉꯝꯒꯦ ꯍꯥꯏꯗꯣ ꯌꯦꯡꯅꯕ ꯇꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯕꯗꯣ ꯊꯥꯔꯤꯛ ꯍꯣꯏꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯁꯥꯎꯅ ꯆꯪꯁꯤꯟꯈꯤꯔꯝꯃꯤ꯫ ꯊꯥꯔꯤꯛ, ꯅꯪꯗꯤ ꯑꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯊꯥꯔꯤꯛ ꯑꯃꯨꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯒꯛꯅ ꯑꯃꯨꯕꯗ ꯌꯦꯡꯂꯝꯃꯤ꯫ ꯊꯥꯔꯤꯛ, ꯀꯅꯥꯅꯣ ꯃꯥꯕꯨ? ꯏꯕꯨꯡ, ꯂꯩꯀꯥꯏꯒꯤ ꯏꯕꯨꯡꯅꯦ꯫ ꯏꯇꯥꯎ, ꯊꯥꯔꯤꯛꯅ ꯑꯁꯤꯗ ꯋꯥꯔꯤ ꯁꯥꯕꯗ ꯏꯇꯥꯎꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯄꯤꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯀꯔꯤ? ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯕꯅ ꯈꯪꯍꯧꯗꯅ ꯁꯥꯃꯨꯒꯤ ꯃꯃꯥꯏꯗ ꯀꯤꯟꯅ ꯊꯤꯜꯂꯝꯃꯤ꯫ ꯃꯔꯝ ꯍꯥꯏꯗꯅ ꯈꯨꯠ ꯊꯥꯔꯛꯄ ꯑꯗꯨꯗ ꯁꯥꯎꯗꯨꯅ ꯁꯥꯃꯨꯁꯨ ꯈꯨꯠ ꯍꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤꯗꯣ ꯅꯝꯁꯤꯟꯗꯨꯅ ꯐꯨꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯄꯥꯈꯠꯇꯨꯅ ꯊꯥꯔꯤꯛꯅ ꯈꯥꯝꯗꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯇꯥꯡꯗꯨꯗ ꯄꯥꯠꯇ ꯆꯥꯕ ꯃꯤꯑꯣꯏ ꯈꯔꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯈꯥꯝꯗꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯩꯀꯥꯏ ꯂꯥꯛꯄ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯄꯨꯔꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯈꯠꯅꯔꯤꯕꯣ? ꯏꯄꯟ, ꯏꯇꯥꯎ ꯑꯁꯤꯅ ꯃꯔꯝ ꯍꯥꯏꯗꯅ ꯑꯩꯒꯤ ꯃꯥꯏꯗ ꯍꯥꯟꯅ ꯀꯤꯟꯅ ꯊꯤꯜꯂꯛꯂꯤꯅꯦ꯫ ꯍꯥꯏ ꯑꯃꯨꯕ, ꯀꯔꯤꯒꯤꯅೋ ꯃꯤꯒꯤ ꯃꯃꯥꯏꯗ ꯀꯤꯟꯅ ꯊꯤꯜꯂꯨꯔꯤꯕꯣ? ꯃꯤꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯂꯒ ꯑꯐꯥꯎ ꯁꯥꯕꯒꯤꯅꯤ꯫ ꯈꯪꯉꯦ ꯌꯥꯔꯦ ꯑꯃꯨꯕ, ꯅꯪꯁꯨ ꯃꯇꯨꯡꯗꯗꯤ ꯂꯩꯀꯥꯏꯗ ꯂꯥꯛꯄ ꯃꯤꯗ ꯈꯠꯅꯕ ꯍꯧꯒꯅꯨ꯫ ꯏꯕꯨꯡꯉꯣ, ꯅꯪꯁꯨ ꯃꯤꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯂꯒ ꯑꯐꯥꯎ ꯁꯥꯒꯅꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯂꯥꯛꯄ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯇꯨꯡꯗ ꯈꯠꯅ ꯆꯩꯅ ꯇꯧꯗꯅꯕ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯃꯌꯨꯝꯗ ꯍꯜꯂꯣ ꯌꯥꯔꯦ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯑꯃꯨꯕꯗꯨ ꯁꯥꯎꯅ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯏꯕꯨꯡ, ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯕꯨꯡꯁꯨ ꯑꯋꯥꯐꯝꯗ ꯇꯥꯍꯜꯂꯤ ꯇꯧꯔꯤꯁꯦ꯫ ꯊꯥꯔꯤꯛ, ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯣ? ꯃꯁꯤꯗ ꯅꯪꯒꯤ ꯅꯔꯥꯜ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯃꯁꯤꯗ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯅꯨ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯪꯁꯨ ꯌꯨꯝꯗ ꯍꯜꯂꯣ, ꯑꯩꯁꯨ ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯃꯨꯗꯣ ꯊꯥꯔꯤꯛꯇ
ꯑꯌꯤꯡꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯝꯂꯒ ꯇꯞꯅ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯥꯔꯤꯛꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯊꯥꯔꯤꯛ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯌꯨꯝ ꯆꯪꯗꯕꯤ ꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯝꯕꯤ! ꯇꯣꯝꯕꯤ! ꯇꯣꯝꯕꯤꯁꯨ ꯊꯥꯔꯤꯛꯅ ꯀꯧꯕ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯄꯔꯄꯞ ꯊꯣꯔꯛꯂꯝꯃꯤ꯫ ꯍꯩꯃꯥ ꯊꯥꯔꯤꯛ! ꯀꯔꯤ ꯇꯧꯔꯒꯦ? ꯂꯥꯎꯁꯦ ꯃꯥꯡꯒꯣꯜꯗ ꯐꯝꯁꯦ꯫ 이베마, ꯅꯪꯉꯣꯟꯗ ꯋꯥ ꯑꯃꯇ ꯇꯝꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛ ꯉꯁꯥꯏ ꯑꯃꯨꯕꯒ ꯁꯥꯃꯨꯒ ꯈꯠꯅꯕ ꯑꯗꯨ ꯇꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯇꯣꯝꯕꯤꯗꯤ ꯉꯛꯂꯝꯃꯤ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯁꯦꯡꯕꯔꯣ? ꯃꯥꯏ ꯑꯃꯨꯕ ꯍꯥꯏꯗꯣ ꯐꯝꯅꯥꯏꯕꯒꯤ ꯃꯆꯥꯅꯤ ꯍꯥꯏꯗꯅ ꯑꯣꯟꯊꯣꯛꯅ ꯃꯨꯛꯈ꯭ꯔꯦ꯫ ꯇꯣꯝꯕꯤ, ꯍꯌꯦꯡ ꯇꯨꯡꯗ 이뭉 ꯁꯥꯃꯨꯗꯒ ꯑꯃꯨꯛ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯕꯗꯤ ꯍꯥꯏꯅ ꯈꯟꯕꯗ ꯋꯥꯈꯜꯁꯦ ꯋꯥꯔꯦ꯫ ꯍꯦꯔꯥ, ꯄꯪꯍꯥꯏ ꯍꯦꯛꯇ ꯌꯥꯕ ꯄꯣꯠ ꯅꯠꯇꯦꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯨꯕꯗꯣ ꯁꯥꯎꯅ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯀꯣꯅꯨꯡꯒꯤ ꯏꯁꯩ ꯁꯛꯄꯤ ꯊꯤꯔꯤꯕ ꯃꯄꯥꯗ ꯊꯥꯔꯤꯛꯀꯤ ꯃꯔꯝꯗ ꯇꯝꯂꯝꯃꯤ꯫ 이붕어, ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯅꯨꯄꯤ ꯃꯆꯥꯗꯣ ꯏꯁꯩ ꯁꯛꯄ ꯐꯖꯅ ꯍꯩ, ꯃꯈꯣꯜꯁꯨ ꯐꯩ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯐꯠ ꯑꯗꯨꯝ ꯇꯥꯟ ꯆꯥꯔꯦ꯫ ꯀꯩꯅꯣ ꯇꯥꯟ ꯆꯥꯔꯤꯕꯣ ꯄꯥꯕ? ꯀꯣꯅꯨꯡꯗ ꯏꯁꯩ ꯁꯛꯄꯤꯅꯕ ꯂꯩꯇꯗꯅ ꯏꯁꯩ ꯁꯛꯄꯤ ꯀꯟꯅ ꯊꯤꯔꯤ꯫ ꯅꯪꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯏꯅꯤꯡꯊꯧꯒꯤ ꯏꯁꯩ ꯁꯛꯄꯤ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕꯗꯣ ꯊꯥꯔꯤꯛꯀꯤ ꯄꯥꯎꯗꯣ ꯀꯣꯅꯨꯡꯗ ꯇꯝꯂꯨꯒꯦ ꯍꯥꯏꯅ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯃꯨꯕꯅ ꯃꯄꯥꯕꯨꯡꯗ ꯊꯥꯔꯤꯛꯇꯨ ꯃꯥꯅ ꯄꯥꯝꯖꯕ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯐꯅ ꯀꯟꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯥꯎꯕ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯕꯤ ꯀꯣꯅꯨꯡ ꯇꯝꯅ ꯈꯣꯡꯁꯥꯟꯈꯤꯔꯝꯃꯤ꯫ 이닝ꯊꯧ 이붕어, 이닝ꯊꯧꯒꯤ ꯃꯇꯤꯛ ꯆꯥꯕꯤ ꯏꯁꯩ ꯁꯛꯄꯤ ꯑꯃ ꯂꯩꯔꯦ꯫ ꯆꯥꯎꯕ, ꯂꯝꯂꯦꯟ ꯀꯩꯗꯒꯤꯅꯣ ꯍꯧꯖꯤꯛꯃꯛ ꯈꯣꯡꯃꯩ ꯂꯥꯟꯃꯤ ꯊꯥꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯂꯧꯈꯠꯂꯨꯆꯣ꯫ ꯐꯒꯅꯤ 이닝ꯊꯧ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕꯗꯣ ꯈꯣꯡꯃꯩ ꯂꯥꯟꯃꯤ ꯈꯔꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯊꯥꯔꯤꯛꯀꯤ ꯃꯌꯨꯝ ꯇꯝꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯊꯥꯔꯤꯛꯀꯤ ꯃꯃꯥꯗꯣ ꯀꯣꯅꯨꯡꯗꯒꯤ ꯈꯣꯡꯃꯩ ꯂꯥꯟꯃꯤ ꯂꯥꯛꯄꯗꯨ ꯎꯕꯗ ꯏꯉꯛꯉꯛꯂꯝꯃꯤ꯫ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯀꯣꯅꯨꯡꯒꯤ ꯈꯣꯡꯃꯩ ꯂꯥꯟꯃꯤ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯕꯣ? ꯑꯁꯤ ꯈꯟꯅ ꯊꯥꯔꯤꯛꯀꯤ ꯃꯃꯥꯗꯣ ꯇꯍꯥ ꯆꯦꯟꯊꯣꯛꯇꯨꯅ ꯀꯣꯅꯨꯡꯒꯤ ꯈꯣꯡꯃꯩ ꯂꯥꯟꯃꯤ ꯃꯌꯥꯝꯗꯨꯕꯨ ꯑꯣꯛꯂꯝꯃꯤ꯫ ꯐꯝꯅꯥꯏꯕ, ꯀꯣꯅꯨꯡꯒꯤ ꯈꯣꯡꯃꯩ ꯂꯥꯟꯃꯤ ꯃꯌꯥꯝ, ꯑꯩꯒꯤꯁꯤꯗ ꯂꯦꯡꯕꯤꯔꯛꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤ ꯀꯔꯝꯕ ꯊꯋꯥꯏꯒꯤꯅꯣ? 이베마, ꯅꯆꯥꯅꯨꯄꯤꯗꯣ ꯀꯣꯅꯨꯡꯗ ꯄꯨꯕ ꯇꯥꯔꯦ꯫ ꯐꯝꯅꯥꯏꯕ, ꯀꯔꯤꯒꯤꯅꯣ ꯏꯆꯥꯅꯨꯄꯤꯕꯨ ꯀꯣꯅꯨꯡꯗ ꯄꯨꯒꯗꯧꯔꯤꯕꯗꯤ? 이베마, ꯀꯣꯅꯨꯡꯒꯤ ꯏꯁꯩ ꯁꯛꯄꯤ ꯑꯗꯣ ꯑꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯅ ꯅꯥꯔꯦ꯫ ꯑꯗꯨꯅ ꯑꯅꯧꯕ ꯏꯁꯩ ꯁꯛꯄꯤ ꯑꯃ ꯇꯉꯥꯏ ꯐꯗꯅ ꯃꯊꯧ ꯇꯥꯔꯦ꯫ ꯑꯗꯨꯅ ꯅꯆꯥꯅꯨꯄꯤꯗꯣ ꯀꯣꯅꯨꯡꯗ ꯄꯨꯕ ꯇꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛꯄꯨ ꯀꯧꯊꯣꯔꯛꯎ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯊꯥꯔꯤꯛꯀꯤ ꯃꯃꯥꯗꯣ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯣ ꯐꯤꯖꯤꯅ ꯇꯩꯊꯣꯛꯂꯒ ꯆꯠꯊꯣꯛꯈꯤꯕꯗꯒꯤ ꯍꯟꯖꯤꯜꯂꯛꯇꯦ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ 이베마, ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯍꯤꯛꯇꯣꯛꯂꯕꯗꯤ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯐꯪꯒꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯒꯅꯨ꯫ ꯊꯥꯔꯤꯛꯀꯤ ꯃꯃꯥꯗꯣ ꯆꯥꯎꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯈꯠꯄ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯁꯥꯗꯣ ꯀꯔꯤꯁꯨ ꯄꯥꯈꯠꯇꯕ ꯁꯥꯔꯝꯃꯤ꯫ ꯐꯝꯅꯥꯏꯕ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯁꯦꯡꯕꯅꯤ꯫ ꯑꯁꯦꯡꯕꯗꯨꯅꯤ ꯊꯥꯔꯤꯛꯀꯤ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯣ꯫ ꯊꯥꯔꯤꯛꯇꯤ ꯇꯣꯝꯕꯤ ꯍꯣꯏꯗꯒꯤ ꯍꯜꯂꯛꯇ꯭ꯔꯤꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯥꯔꯤꯛꯇꯣ ꯇꯣꯝꯕꯤ ꯍꯣꯏꯗꯒꯤ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯑꯃꯨꯕꯗꯨ ꯂꯦꯞꯇꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯃꯁꯤ ꯑꯃꯨꯛ ꯂꯦꯞꯇꯨꯅ ꯂꯩꯔꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯅꯔꯣꯏꯗꯧꯔꯤꯗ꯫ ꯑꯁꯤ ꯈꯟꯅ ꯊꯥꯔꯤꯛꯇꯣ ꯇꯂꯤ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯨꯕꯁꯨ ꯊꯥꯔꯤꯛꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯇꯍꯥ ꯊꯥꯔꯤꯛꯀꯤ ꯃꯅꯥꯛꯇ ꯆꯪꯂꯝꯃꯤ꯫ ꯊꯥꯔꯤꯛ, ꯑꯃꯨꯛꯇ ꯉꯥꯏꯈꯣ, ꯋꯥ ꯑꯃꯇ ꯍꯥꯏꯒꯦ꯫ ꯇꯥ ꯑꯃꯨꯕ, ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ? ꯊꯥꯔꯤꯛꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯃꯨꯕꯅ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡꯅ ꯀꯣꯅꯨꯡꯗꯒꯤ ꯈꯣꯡꯃꯩ ꯂꯥꯟꯃꯤ ꯄꯨꯔꯛꯇꯨꯅ ꯃꯍꯥꯛꯄꯨ ꯀꯣꯅꯨꯡꯗ ꯄꯨꯈꯠꯄꯒꯤ ꯋꯥꯗꯨ ꯇꯝꯂꯝꯃꯤ꯫ ꯊꯥꯔꯤꯛ, ꯑꯩ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯅꯍꯥꯛꯄꯨ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯋꯥꯕ ꯇꯥꯍꯟꯗꯧꯔꯦ꯫ ꯑꯩꯕꯨ ꯋꯥꯔꯧꯅꯨ꯫ ꯇꯥ ꯑꯃꯨꯕ, ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ, ꯑꯩꯒꯤ ꯂꯥꯏꯕꯛꯀꯤꯅꯤ ꯈꯜꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛꯇꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯈꯔꯅ ꯊꯥꯔꯤꯛꯀꯤ ꯏꯃꯨꯡꯗ ꯆꯪꯂꯒ ꯊꯥꯔꯤꯛꯄꯨ ꯊꯤꯔꯝꯃꯤ꯫ ꯐꯝꯅꯥꯏꯕ, ꯏꯃꯨꯡꯗ ꯅꯨꯄꯤ ꯑꯗꯨꯗꯤ ꯂꯩꯇꯦ꯫ ꯐꯔꯦ, ꯅꯨꯄꯤ ꯃꯆꯥꯗꯣ ꯍꯜꯂꯛꯄ ꯉꯥꯏꯔꯁꯤ꯫
Asi haiduna makhoi mayamdo Tharik pu lakpa ngaiduna leirami. Ikoi koidana Tharik so tabli changlaklami. Ima ki bemba nangbu karigi matang asida halaklibano. Asi haiduna Thariki mamana Tharikta chirol tawrami. Ima ta amubana tamduna ai loina khangle. Thariki wadu tabada chawbana Tharikpu konungda thuna chatnaba tawsi hairami. Iban ima ichanda leijabani. Aina konungda laikhrabadi imadi kanaga lehogani. Ibema nang sum unna khalo. Ningthaugi yathang indrabadi sibagi jarak phangni haibasidi kawgano. Tharik chawbagi wadu tabada mamitagi mapi taduna apokni mamada nungsina yengjarami. Thariki mama su adumangai. Masa nupibu karamna konungda mapunsi chupa leloni khanbada kapjarami. Ima nacha konung mai kai pangkragi. Nacha na leitrabada ima nangbu kanana yengsinbigani. Imagi bema imagi di kari su khalunu. Ahalgi matam oiraklaba mangi pusina telaklaba tungi pusina sanghaurabani. Adubu nauribi isagi pusina sanglaba matamse karamna konungda nadom leluni khanbadani imana waribase. Asi haiduna mama masado jena konsinaduna kaplami. Adubu upai leita Tharikto konunggi khomui lanmi mayamduga konung mai kai pangkhirami. Khul miyamna hainabadagi paudo tombi su tarami. Paudo tabaga tombi na samuda tamlami. Ijan nangna haibasibo asengbro. Asi haiduna samudo laimaida ngeklamna phamtharami. Tombi su samugi matawduda nungaitaba poklami. Aduna masu tapna phamtharaga samubu themjinbirami. Asomdana Tharikto konunggi lanmi amana mahaki laifam adu taklami. Tharik mahaki laigadaba kaadu tamna tapna changlaklami. Matamduda isai sakpi tampakna hiptuna lairibadu thengnarami. Ine so isai sakpiro. Mani ibema konung sida aina isai saktuna lairaklibase chahi 30 suramlagani. Inege kanasa laitrabro. Ibema konung asida hek lakpadagi iyumda nahumada su chatludre. Makhoina su pau kari su tamladre. Aduna kana hingliba sikraba haibado ai khangludre. Tharik tampaki oiba matawduda yamna nungai jaramde. Adugi subathakta mapukningda masu asumna tawrabadi haina mipaiba poklami. Namit adumadi Tharikto tampaki manakta lengdana laiduna tampaki anabadu yengsinbirami. Konunggi lanmi singnasu namit adumadi ningthaugi thaugal tawrani hairami. Angamba ine sigi masasibu maibi tanadabro. Konungda laiba maiba ama ani di tanabani. Adubu laina layong khangdabana hidak thadabani. Ibema konungda lairabadi matungdadi nasagi thabak natana atopagida khutthingsinge khangan. Adugi saruk hayeng ining thaugal tawnaba isai sakpadam tam. Asi hairamlaga lanmi ado prapap chakhirami. Mahaki matawda Tharikto ingangakna chakhirba lanmi aduda yengduna leihorami. Konungda hingba asiso yamna lubajani. Asi khana Tharik magi kada laklaga numidangi saklen thongnanaba hotnarami. Asumna numit aduma loikhirami. Mathangi ayukta Tharikto nganna hawgatuna iru sadenglami. Madu loiraduna masam asangbado samjetna madam tana hatlami. Tanza aduda lanmi ama laktuna mapalda leplaga Tharikpu kawraklami. Angamba nanai nupibu kawbiba kari takbigadaba. Se masigi pijat laitingsingsi sesilo. Aduga iningthaugi manakta lao. Haujimak iningthaugi thaugal tawgadabani. Asi haiduna lanmi aduna Tharikta pijat laiting mayamdo piramlaga chakhirami. Tharikso pijat laiting singdo sesin insilami. Madu ubada tampakto masadu ngamda lenglaklami. Ibema iningthaugi thaugal tawwa matamda
namai nongkhatpa yadeko. Hoi ine. Asi haiduna tharikto mafi maroldo sesinba loiraga taha ningthaugi manakta chenkirami. Tharik taha ningthaugi mamangda khuruk khudak kulaga khurumlami. Iningthau ibungo nanai nupina iningthaugi thaugal tawjarage. Horo. Ningthaugi yathang phanglabada Tharik ayingba khonjelda isai sakpa horaklami. Thariki khonjelda taabada ningthau purik laido mangak nom-nomduna tan tharami. Isai sakpi nangi koloi minglendi kari kawi. Iningthau ibungo nanai nupidi Tharik kauje. Phare ngasigidi pothajaruro. Madu taabada Tharikto ningthauda nolokna khurumlami aduga mafamdo thadoktuna thuna magi katamna chatkirami. Ibema iningthauna nangi isai taabada haraubra. Ine haraurira karino khangde ngasigi oinadi pothajaruro hairei. Phare adu oiradi ngasigidi nangi thaudang loirabani. Asi haiduna tampakto masado pakhatlamba ado tapna phathajarami. Nakal amaromdana Thariki mamado masanupina konungda laikhiba aduda wakhal nungaitaduna masado yamna soltharami. Tombido sanajabi matana konungda laikhrabada matagi mamado yengsinba laklami. Ine bungasigi chak thonglabo. Ibema Tombi chaka thongdoba tandana thongdreda. Ine madu yaba natiye ai oina thonglage. Asi haiduna Tombina Tharik hoigi sakhomda changlaga chak thagatlami. Adu loiraga Tombina Thariki mamado namdana chak pija thoklami. Ibema Tombi nangsu imung pujaribani. Inesu isa karisu thoin tawba nati. Aduna nangi na thau tawdoba tawjawda. Inesu aina ngamnaba adum hotnage. Ine madu yaba nati. Ita aduna laiba oirabadi phai. Madu natabanina aina ngamlikhaidi ine bo ine yengsinjage. Phari ine aisu ngasigidi yumda hankrage. Hore ningdang wairam amuk laklage. Asi haiduna Tombido mayumda hankhirami. Nakal amaromdana Tharikna tampaki masado ising lumbu sabana nanthokpirami. Matamduda tampaki makhut makhongdo napung masuka khalaklami. Inegi sidi napuka awanidana. Kanade mahaiba amada pau hairubana phani. Asi khana Tharikdo taha maiba mayamna lairiba maiba loisang tamna laklami. Tharik loisang adugi mamangda leplaga kana leiki haina kaurami. Tharikna kauribada tabada manungdagi maiba ama tholaklami. Ibema kari haige habano. Ipan ini tampaki masado napu masuka hawi. Kari haiba. Ibema nang hana zatlamlo. Ipan poche khara purakhige. Tharik maiba adugi wadu tabada amuk taha magi katamna laklami. Aduga tampaki masado ising lumbu saba aduna takthok nanthokpa adu loiraga phi afaba ama amu hongdokpirami. Tanja aduda lanmi khara parpa changlaklammi aduga tampakpu borada haplaga thangnaba tawrami. Angamba ine se kaida pudoino. Mirang thokphomdani. Kaino haisibo ine di karigi aduda puriba. Konungda napu masu kaba kana amuta leibe yade. Atay de launaraktana haiduna langthoknai. Kaino haisibo madu yaroi. Asi haiduna Tharikna lanmi singda tampakpu thambiramu haina haijarami. Mahakna phanakana haijarasu lanmi singduna tabiramde. Madugi mahut tampakpu parpa puduna chenkirami. Tharik upai leita ningthaugi manakta parpa chenkirami. Iningthau ibungo ine tampakpu kanbiyo. Ibema tampakpu kaidorake. Ningthau purik lagi wadu tabada Tharikna lanmi kharana tampakpu thanglaga pukhiba adu tamlami. Ibema konung sidadi napu masu kabasi langthokpham aduda loina langthoknabani. Aduda karisu khalunu. Iningthau layengbada phagadaba mi amabu lamhangda hekta langthokliba asibu karigino.
Ibema, konungi maibana haibadadi, napu masu kabasi, layeng bayadi haida. Tharik ningthau purik laigi wadu tabada angakpa haidu oirami. Aduba tharik tumina laithoklamde madugi mahutta makhoi manaki maiba amana makhoi thangnabagi angang ama napu masu kaba matamda layeng khiba adu tamlami. Madubo asembrane. Ibema, madu kaya thajadida. Iningthau nanai nupina haijariba pumba aseng mangaktani. Phare adudi, maibado kaukhatuna yengba haiduni. Asi haiduna ningthau purik laina manai masan kharada tharikna hairiba maiba ado lokhatlucho haina hairami. Ningthaugi yathang phanglabada lanmi khara maiba adugi yumtamna chatkirami. Lanmi kharana maiba ado puraktuna ningthaugi mamangda kuru kulaga lehelam. Iningthau ibungo, nanai aibu kaukhatpiba bungo kari thaugal leibage. Maiba, isai sakbi tharikna haibada nahaksi napu masu kabasi layengba ngami haine chumbro. Achumbani iningthau. Phare, adudi konungda napu masu kabi nupi ama leire. Madu nangna layengba tare. Hai, nakhoi kana lei. Hojimak maibasi tampaki manakta thuna puro. Ningthau purik lagi wadu tabada konung panaba aduna maiba aduba tampakna lairiba adomda puraklami. Tampaksu lanmi kharana tawduna mi langthokpham adudagi thanglaktuna magi hanagi kada thamlabani. Adumakpu maiba aduna tampaki masada ubada yamna nungaitaba mityengna yenglami. Asidi matam kuiraba maline. Ise, nanau thinaramdrabadi ise asi thawai mangba soredabani. Adubu mapuna thinau haina tamlamale. Asi haiduna maiba aduna tampaki masado kupna yenglami. Aduga mana hida khara hairam. Ibema tharik, nangna nanese khara kupna yengshilo. Hidak mana singsi matam chana pija pithak tawko. Hoi khura. Phare adudi ai swan khrage. Asi haiduna maiba adusu mayumda hankhiram. Asumna namit adudagi tharik na tapakpu kupna senaram. Adumna tawba adudagi tampaki masasu tapna phagalaklami. Nawmagi namita tharik na tampaki masamdo manamtana hatpirami. Ine, sidaidi ine so anaba pungpa aphaduna hanadauna ting ting lauduna isai sakpa ngamlagani. Ngasi pumnamakse isagi mapaldagini. Isa thingnaramdrabadi ine se thawai manglamnadabani. Ine adamna haigano hojikti ine karisa tawroi. Asi haiduna makhoi anido wari watai ngehak sarami. Numina asum haukhibana tampaksu masado pungpha phaduna hanagumna isai sakpa ngamlaklami. Ibema, ngasidi isana kanna hotnabadagi inese amuk hana isai sakpa phawba ngamle. Isa thingnabana inese anawba mapok ama pokpaga chap manare. Asi haiduna tampakna tharikpu thagat wahei kaya hairami. Tampakta natana konungda lairiba mayamduna tharikpu thagat wahei kaya hainarami. Asum tawna ningthau purik lainasu thariki kanaba thaudang adubu thagatpa phongdoklami. Ibema, isana konungda lairiba mayamse mit mai panghale. Isana apangba amatadi hayo aina soiduna pigi. Iningthau ibungo, nanai nupigi apangba hairabadi iyumda halanbiduna lairabi imaga leiba phanghanbiba adudani. Adu oire. Phare phare. Ngasidagi nayumda handuna nama ibemaga nungaina leijauro. Phagani iningthau. Asi haiduna tharik ningthau purik laida thagat wahei kaya hairamlaga harauna mayumlomda halaklami. Mahakna makhoigi konthongdo lansilakpa matamda mama ibemado mangol ukhoktenda ngaduna phamlaga lairibadu urami. Ima, nasa halakle. Ima ki ibema. Asi haiduna thariki mamana masabu chena konsilami. Isa karisu asu apan yauti ko. Ima, ay kaysu tawdi. Ngasidagidi konungda amuk hana chatlaroi. Adubo airabadi phare. Lao, imungda sanglasi. Imane, isa na pamsaba thangsingdo hauna irolaki. Asi haiduna
ꯊꯥꯔꯤꯛꯀꯤ ꯃꯃꯥꯅ ꯃꯆꯥꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯊꯥꯔꯤꯛꯀꯤ ꯃꯃꯥ ꯃꯆꯥꯗꯣ ꯁꯦꯠꯅ ꯈꯥꯏꯅꯗꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫